Kangla pauthang miyeng tabiriba singbu taramna okjari pauche da yumpham oiba maruoiba paukara update tawjari. Ahanbada Centerna athubada lengak sembatrabadi logi mateng lauduna lengak semnabo honari haina Ramesorna phongdokre pangthokani tawramba mifam MLA masing sukidabana pangthokpa ngamkidabani lamdam asida thokliba irang asina maram oiduna hiram kayada sohonbada natana lengaktasu akanma safu ama piraktuna Chief Minister N Birena Chief Minister phamdagi thadokibadagi lamdam asida lengak semba ngamdana leiriba asi Centerna athubada lengak ama semdrabadi lamdam asigi BJP MLA sing punna tanaduna logi mateng lauduna miyamna pamba chapchaba mating leiba lengak ama semnaba honari haina kairau esigi MLA Laurembam Ramesorna phongdokre wafam asi MLA na kairau maktingi leiraki concrete road oina semlaba matung lamdam adongi miyamda MLA na leirak asi khusinnabagi thoromda phongdokhibani MLA na makhatana hai kairau esigi oina lamdam asigi miyamgi yaiphanabagi damak thaurang chawkhat thaurang sing thabak lepa leitana pangthokli hauzik leiriba MLA singna lamdam asida lengak ama leiba pamli adubu Centerna athubada lengak ama semnaba honaraktrabadi MLA singna logi mateng lauduna athubada lengak ama semnaba honari handak committee ama semduna MLA singi apunba mifam ama pangthoknaba honakiba adu senior MLA sing mapal lamda chatkhiba amadi masagi anaba yawbadagi MLA sing masing sukidabana maram oiraga pangthokani tawramba mifam adu pangthokpa ngangkidabani haiki makha tarakpa pawda khulai thingatbagi matam loiraba matung kari oirakani haina siba senana phongdorakli lengak ama semnabagi masing suna leijariba BJP MLA singna miyamna pamba matik chaba lengak ama semba ngamdaba haibasi miyamgi mamangda yamna ikai ningai oiba thawongni haina siba sena Manipur Pradesh ki President M Tombina phongdokre ngasi Babuparada Paumiga unaba amada M Tombina makhatana phongdokibada lamdam asigi Chief Minister oiramba N Birena Chief Minister phamdagi resign tawkraba matung numit marini hek sukibada lamdam asida President rule thamlakiba asi kuki singi oina yamna harauba thawong oigani adubu President rule thamlakpa asina lamdam asida kari karamba pibamda lakpa yabage haibasi lamdam asigi leiriba mihut singna yamna munna khanthaba matam oiri President rule hek lakpadagi governor na lauthokibagi matung inna state amadi Central Security Force singna lamdam asigi tongan tonganba mafam singda combing operation chathaduna khulngakpa sing phabagi thabak chatharagli governor na khulai sing thingalaknabagi lauthokiba matam hayeng loire matam loirabanina masigi matungda kari phibam oirakani haibasi tamba ngamdaba phibam amada lairi Manipurna India da tinkraba matung India da Manipurda pigedaba amadi yengadaba mityeng sing amadi pangthokadaba thabak thauram sing ngasi phawba mapung phana amata pangthoktri haiki makha tarakpa pawda Indiana Manipur Thugainaba Hotnaraklabadi Achouba Lanjao ama Thoklakani haina maisuna phongdorakli India lengangna kanglup amada tonglaga Manipur Thugainaba Hotnaraklabadi miyamna Achouba Lanjao ama soidana thokani haina Manipur Youth and Student Union Maisugi President Tanu Chanuna phongdokre ngasi Manipur Press Club ki sangai holda pirasi mangal mahiroi singda haiba campaign hodokpagi thoromga mari leinana Tanu Chanuna makha taraduna hai sahi ani phajilaklaba kuki narco terrorist singna chatharakliba lan asina maram oiraga Manipur miyam kham thengna wana ringai cherak asida matik chaba lengak leitaba maramna amuka hena wahalli athubada matik chaba lucingba singna lengak semduna Manipur miyamge awaba asi kohalu ngasi hodokliba pirisi mangal mahiroi singda hariba campaign asina mahiroi singbu mahai mapung phana tamhannaba masa mau phana leinaba lamdam asigi puwari gi liklam masak munna khangnaba mahiroi singda takpi tambigani hairi makha tarakpa pawda ngasi su Imphal East West Kangpopi Churachandpur Bishnupur Jiribamgi SP singda khulai khuchinnakhre tha asigi kunda governor na thokiba cherol amagi matung inna lona yadaba mawngda miyam marakta painariba khulai sing pikhalaknaba appeal torokiba adu ngasi numit tare ni mapung phaba numini ngasi su Imphal East West Bishnupur Kangpopi Jiribam Churachandpur district singi SP singda khuchu khulai kaya pikhatpa leptri Imphal West district ki police ta khulai kaya ama voluntarily pikat khre hairi police tagi phongpa pawgi matung inna call machine gun CMG carbine taranithoi magazine ga loinana 303 rifle ani magazine ga konaba XLR rifle ani taranithoi bore single barrel mari IED ama 303 rifle gi maru kuntra nithoi 7.62 mm gi XLR rifle gi kapa yariba maru ahum SBBL gi maru manga helmet manga amadi bulletproof plate yaudaba manga ni
ngarang Churachandpur district ki Churachandpur police station da surrender tawrakraba kulai singi manungda magzinga konaba 7.62 mm soft loading rifle XLR taruk magzinga konaba 303 rifle ahum magzinga konana insaski 5.5 G LMG ama M79 40 mm lethot UVGL gun ama heavy country made mortar ama country made mortar ani amadi country made rocket mari yauri Kaithian Mambi police station da surrender tawrakraba khulai singi manungda magazine ani ga konana AK47 rifle ama 303 rifle ama smoke and Western revolver ama magazine ga konaba .22 pistol ama single barrel rifle ama improvised mortar ahum country made pole mechanism rifle ani mortar bomb mapan 7.62 mm gi kapa yariba nongmei maru yankhai 7.62 mm gi ahangba ammunition kun Motorola handset ama 36 hand grenade ama rubber bullet kunmari bulletproof plate ani amadi tube launcher ani yauri Makatarakpa pauda separate administration haibasi mangda mangra tanba gumbani haina Robin Mangangna phongdokre Manipur dagi separate administration tanba haibasi mangda mangra tanba gumbani India manungda machet taba natraga kaiba oithokloi haina Manipur gi governor na yamna mayek sengna phongdorakhi haina Arambai Tengol gi general headquarters ki PRO Robin Mangang khwairakpamna mahaki social media post ta thagalakpa post amana phongdorakli post aduna makata na hai ngarang Arambai Tengol gi Lusing Purel Korongan ba yawba team amana Manipur gi governor ga unaduna haujik oriba lamdam asigi phibam asigi matangda wari sanakiba adu aphaba ngakta oiki Arambai Tengol nasu laibak mangnaba khak tawroi miyamna wakhal leitana leibiu hainasu phongdorakhi panba yabadi ngarang Arambai Tengol ga governor ga unakiba aduda point kaya yawba memorandum amasu pisinkiba memorandum aduda maru oina palliba wafam di May 2012 gi hauduna thorakiba hana sunabagi wathok asigi waroisin ama puraknaba Manipur miyamgi interesta tangai fadaba paikhatkadaba thabaksing macha khaina palli memorandum adugi matung inna tangai fadana miyamgi interesta paikhatkadaba thabaksingi manungda border fencing tawba kumja lising of chawapan yankhai mathoida base year oiduna national registration of citizenship NRC chanahanba illegal immigrant kudimak Manipur dagi maramdamda halankhiba suspension of operation su handokpa amadi sugi violate tawba militant singi MAIYOKTA akanba action loba popi pambi sing tumna manghanba illegal immigrant singbu scheduled tribe tagi lokthokpa commission tribe Tribunal amadi court na singba singna Arambai Tengol yauna village volunteer singbu phaba natraga legal action lokhat handaba sing amadi tam animakta chap manana chana hannaba MLR NLR Act 1950 amend tawba amadi meitei schedule tribe status amuk hanjal hangadabani haiba wafam sing yauri maka tarakpada UFO Phanja Khong branch ki ahanba rising day pangthokre Universal Friendship Organization UFO Eastern Headquarter number 1 Nongpok Sengmai Battalion gi manung channa leiriba Maitei Huyen Langlong Sintam Sanglen Chadjal Academy UFO Phanja Khong branch ki first rising day ngasi achamba thorom amaga loinana pangthokre thorom aduda chief guest oina Thobal district ki adaksha KS Soba Maiteina ibudo pakhangba yekpa malemgi phiran maning makha tamna ahangba atiyada chingkhatuna pahen khibaga loinana malemgi phiralgi mafamda UFO gi member singna ikai khumnaba utkhi thorom aduda Thobal district ki adaksha Soba Maiteina athoiba mithung Administrative Committee Leirong Thel GP gi chairperson S Kumarna Thoram Mapu amadi Phanja Khong member Thoiba Maiteina akhannaba mithung oina saruk yaki organization gi secretary general Mairaba Finance Secretary Tyren General Secretary amadi Commander Singh Battalion gi manung channa leiriba member amadi laikai gi Mairapai bi singa punna saruk yaminaduna asigumba mifam asi pangthoki hairi Makha tarakpa aroiba pauda ansamna FMR lokthokibagi matangda governor da memorandum pisinkre All Naga Student Association Manipur ansamna Manipur gi governor Ajay Kumar Bhalla unaduna FMR script tawkibagi decision handokpinaba amadi Nagagi area da border fencing tawba lepinaba memorandum pisinkre memorandum adu pichilurabatung Raj Bhavan gi gate mamangda pawmisinga unabada ansamgi president TH Angteng Chang Maringna pawmisingda hai ngasi pisiliba memorandum asi kanagumba community amatada leigadaba
ꯑꯗꯨꯒꯨꯝꯕ ꯋꯥꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗꯦ ꯏꯟꯗꯤꯖꯤꯅꯁ ꯅꯥꯒꯥꯁꯤꯡꯒꯤ ꯔꯥꯏꯠ ꯇꯥꯟꯖꯕꯅꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯏꯁꯨ ꯑꯁꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯂꯣꯏ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯁꯣꯜꯕ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ NRC ꯑꯃꯗꯤ ILP ꯃꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯃꯇꯝꯗꯗ ꯉꯝꯒꯅꯤ ꯍꯧꯖꯤꯛ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯃꯗꯤ FMR ꯂꯧꯊꯣꯛꯄ ꯑꯁꯤꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯎ ꯂꯣꯏꯖꯔꯦ